ꯆꯤꯡꯁꯥꯡꯅ ꯀꯩꯊꯦꯜ ꯃꯌꯣꯜ ꯑꯗꯨꯗ ꯂꯩꯔꯛꯂꯤꯕꯗꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤꯗꯤ ꯁꯨꯖꯤꯜꯂꯛꯂꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯅ ꯀꯩꯊꯦꯜ ꯃꯌꯣꯜ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯗꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨ ꯂꯦꯞꯇꯨꯅ ꯁꯨꯝ ꯌꯦꯡꯒꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯂꯒꯅ ꯑꯍꯤꯡ ꯌꯥꯔꯦꯛꯐꯝ ꯊꯤꯒꯅꯤ꯫ ꯊꯋꯥꯏ ꯃꯆꯥ ꯑꯗꯨꯗꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯃꯁꯛ ꯈꯪꯕꯅ ꯃꯌꯥꯗ ꯀꯛ ꯆꯤꯛꯄ ꯐꯪꯂꯛꯇꯕ ꯃꯇꯝꯗ ꯆꯤꯡꯁꯥꯡ ꯃꯕꯨꯛ ꯊꯟꯅꯕ ꯍꯣꯠꯅꯕꯗ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯅꯤꯒꯅꯤ, ꯃꯄꯤ ꯁꯤꯟꯊꯅ ꯍꯥꯏꯖꯒꯅꯤ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯈꯔ ꯊꯦꯡꯅꯔꯒꯅ ꯅꯨꯃꯤꯠ ꯑꯗꯨꯃꯒꯤ ꯏꯁꯤꯡ ꯕꯣꯇꯜ ꯑꯃꯒ ꯕ꯭ꯔꯦꯗ ꯄꯦꯀꯦꯠ ꯑꯃꯒ ꯂꯩꯕ ꯀꯣꯟꯅꯒꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯅꯨꯃꯤꯠꯇꯅ ꯏꯁꯤꯡ ꯌꯥꯎꯝ ꯑꯃ ꯐꯥꯎꯕ ꯊꯛꯄ ꯐꯪꯗꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯂꯦꯟꯕꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯏꯝꯐꯥꯜ ꯃꯌꯣꯜ ꯑꯗꯨꯗ ꯂꯩꯔꯤꯕꯗꯨ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯄꯨꯟꯁꯤꯒꯤ ꯂꯨꯔꯕ ꯒꯨꯍꯥ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯑꯉꯥꯡ ꯃꯆꯥ ꯃꯍꯥꯛꯄꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯄꯤꯅꯕ ꯀꯅꯥꯁꯨ ꯊꯦꯡꯅꯗꯕꯅ ꯆꯤꯡꯁꯥꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯃꯥ ꯃꯄꯥ ꯂꯩꯖꯗꯕ ꯂꯝꯖꯥꯎꯒꯤ ꯑꯉꯥꯡ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯕ ꯍꯧꯔꯛꯏ꯫ ꯋꯥꯈꯜꯗꯁꯨ ꯑꯀꯤ ꯑꯈꯪ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ, ꯑꯐ ꯐꯠꯇ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯌꯨꯛꯇꯒꯤ ꯀꯔꯤꯁꯨ ꯆꯥꯕ ꯐꯪꯗ꯭ꯔꯤ꯫ ꯑꯗꯨꯅ ꯆꯤꯡꯁꯥꯡ ꯃꯕꯨꯛ ꯄꯥꯏꯔꯒ ꯆꯠꯂꯤꯕꯗꯨ ꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯇꯟꯖꯥ ꯑꯃꯗ ꯀꯕꯣꯛ ꯌꯣꯟꯕꯤ ꯑꯍꯜ ꯅꯨꯄꯤ ꯑꯃꯒꯤ ꯄꯣꯠꯐꯝꯗꯒꯤ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯃꯆꯥ ꯑꯅꯤ ꯂꯣꯟꯅ ꯂꯧꯔꯒ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯒꯤ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯃꯆꯥ ꯑꯅꯤꯗꯨ ꯆꯥꯔꯒ ꯅꯨꯃꯤꯠꯇꯨꯃ ꯂꯦꯟꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯆꯤꯡꯁꯥꯡ ꯅꯨꯄꯤ ꯑꯗꯨꯒꯤ ꯄꯣꯠꯐꯝꯗꯒꯤ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯃꯆꯥ ꯑꯅꯤ ꯑꯃꯒ ꯂꯣꯟꯅ ꯂꯧꯔꯒ ꯀꯟꯅ ꯆꯦꯜꯂꯛꯏ꯫ ꯑꯁꯨꯝ ꯇꯧꯕꯗꯒꯤ ꯆꯤꯡꯁꯥꯡ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯕ ꯍꯦꯜꯂꯛꯏ, ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯕꯁꯨ ꯍꯩꯔꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯣꯡꯅ ꯀꯟꯅ ꯆꯨꯕ ꯅꯨꯡꯊꯤꯜ ꯑꯃꯗ ꯆꯤꯡꯁꯥꯡ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯀꯩꯊꯦꯜꯒꯤ ꯑꯀꯣꯏꯕꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯆꯠ ꯆꯠꯂꯤ꯫ ꯃꯃꯥꯡꯒꯤ ꯅꯨꯃꯤꯠꯇꯒꯤ ꯀꯔꯤꯁꯨ ꯆꯥꯕ ꯐꯪꯗ꯭ꯔꯤꯕꯅꯤ, ꯑꯗꯨꯅ ꯃꯕꯨꯛ ꯄꯥꯏꯔꯒ ꯈꯥꯡꯉꯤ꯫ ꯅꯣꯡꯅꯒ ꯆꯨꯕꯒ ꯃꯕꯨꯛꯅꯒ ꯂꯥꯝꯕ ꯍꯦꯜꯂꯛꯄꯒ ꯇꯧꯐꯝ ꯈꯪꯗ ꯀꯣꯏꯆꯠ ꯆꯠꯂꯤꯕꯗꯨ ꯀꯩꯊꯦꯜ ꯐꯝꯕꯤ ꯀꯅꯥꯒꯤ ꯁꯔꯨꯛ ꯌꯦꯡꯂꯤꯕꯅꯤ꯫ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯃꯍꯥꯛꯅ ꯀꯕꯣꯛ ꯌꯣꯟꯕꯤ ꯑꯗꯨꯒꯤ ꯄꯣꯠꯐꯝ ꯃꯌꯥꯗ ꯆꯪꯁꯤꯜꯂꯛꯂꯒ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯃꯆꯥ ꯑꯅꯤꯈꯛ ꯂꯣꯟꯅ ꯂꯧꯔꯒ ꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯕꯗꯨ ꯍꯦꯛ ꯊꯣꯛꯈꯤꯗꯅ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯑꯅꯤꯗꯨ ꯂꯧꯔꯒ ꯂꯣꯟꯅ ꯊꯣꯛꯂꯛꯄꯗ ꯃꯅꯤꯡꯗꯒꯤ ꯅꯤꯄꯥ ꯑꯃꯅ ꯆꯤꯡꯁꯥꯡꯒꯤ ꯄꯥꯝꯕꯣꯝꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯀꯟꯅ ꯆꯤꯡꯂꯛꯏ꯫ ꯃꯇꯧꯗꯨꯗ ꯆꯤꯡꯁꯥꯡꯗꯤ ꯃꯁꯥ ꯄꯨꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ꯫ "ꯍꯩ, ꯀꯩꯅꯣ ꯅꯪꯅ ꯄꯨꯔꯤꯗꯣ? ꯍꯥ?" ꯋꯥꯍꯪ ꯑꯗꯨꯗ ꯆꯤꯡꯁꯥꯡꯁꯨ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯒ ꯀꯤꯖꯅ ꯌꯦꯡꯊꯣꯔꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯤꯕꯨ ꯋꯥꯔꯛꯄ ꯍꯩꯕ ꯁꯥꯔꯒ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯆꯤꯡꯁꯥꯡꯕꯨ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯃꯆꯥ ꯑꯅꯤꯗꯨꯒꯤꯗꯃꯛ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯐꯨꯕꯒ ꯆꯩꯕꯒ ꯇꯧꯔꯒ ꯋꯥꯔꯛꯂꯤ꯫ ꯀꯩꯊꯦꯜ ꯑꯗꯨꯗ ꯂꯩꯔꯝꯕ ꯄꯣꯠ ꯌꯣꯟꯕꯤ ꯈꯪꯗꯦ, ꯄꯣꯠ ꯂꯩꯕ ꯂꯥꯛꯂꯤꯕ ꯈꯪꯗꯦ, ꯃꯌꯥꯝ ꯄꯨꯂꯞ ꯅꯨꯄꯥ ꯑꯗꯨꯅ ꯆꯤꯡꯁꯥꯡꯕꯨ ꯐꯨꯔꯤꯕꯗꯨ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯒ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯕꯣꯛ ꯌꯣꯟꯕꯤ ꯑꯗꯨꯁꯨ ꯁꯥꯎꯅꯤꯡꯅ ꯋꯥꯀꯠꯂꯛꯏ꯫ "ꯑꯩꯅ ꯅꯍꯥꯟꯗꯒꯤꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯆꯤꯡꯅꯔꯕꯅꯤ꯫ ꯀꯕꯣꯛ ꯃꯁꯤꯡ ꯆꯦꯟꯅꯔꯤꯕꯁꯦ ꯌꯥꯝꯃꯕꯅꯤ." ꯄꯣꯠ ꯂꯩꯕ ꯂꯥꯛꯄꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ "ꯑꯁꯨꯛ ꯄꯤꯛꯂꯤꯕ ꯃꯥꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯍꯨꯔꯥꯟꯕ ꯍꯩꯔꯗꯤ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒꯗꯤ ꯀꯝꯗꯧꯗꯧꯔꯤꯕ? ꯁꯤꯒꯨꯝꯕ ꯑꯉꯥꯡꯁꯤꯗꯤꯅꯦ ꯐꯨꯔꯒ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯗꯧꯕꯅꯤ꯫ ꯀꯩꯊꯦꯜ ꯃꯅꯨꯡꯁꯤꯗ ꯄꯪꯊꯥꯗ ꯊꯥꯗꯣꯛꯂꯒ ꯄꯪꯍꯤꯡꯗ ꯍꯤꯡꯍꯟꯕ ꯃꯃꯥ ꯃꯄꯥꯗꯨꯁꯨ ꯑꯉꯛꯄꯅꯤꯀꯣ ꯁꯩꯇꯥ꯫ ꯑꯗꯨꯅꯤꯅꯦ ꯀꯩꯊꯦꯜ ꯃꯌꯣꯜꯁꯤꯗ." ꯃꯌꯥꯝꯗꯨꯅ ꯉꯥꯡꯕꯒ ꯆꯩꯕꯒ ꯇꯧꯕꯗ ꯆꯤꯡꯁꯥꯡ ꯃꯄꯤ ꯁꯤꯡꯊꯕ ꯍꯧꯏ꯫ ꯃꯇꯧ ꯑꯗꯨꯗ ꯃꯥꯕꯨ ꯐꯨꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ "ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯔꯣꯏꯀꯣ, ꯈꯪꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯁꯦ?" ꯆꯤꯡꯁꯥꯡꯁꯨ ꯀꯞꯅ ꯀꯞꯅ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯅꯣꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯆꯤꯡꯁꯥꯡ ꯅꯣꯡ ꯆꯨꯔꯤ ꯍꯥꯏꯕ ꯈꯪꯈꯤꯗ꯭ꯔꯦ꯫ ꯀꯩꯊꯦꯜꯒꯤ ꯆꯤꯗꯥꯏ ꯑꯗꯨꯗ ꯃꯃꯥꯏꯗꯨ ꯂꯩꯃꯥꯏꯗ ꯅꯣꯟꯊꯔꯒ ꯀꯞ ꯀꯞꯇꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯒ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯟꯕꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯦꯞꯂꯒ ꯀꯞꯅ ꯀꯞꯅ ꯃꯁꯥ ꯄꯨꯝꯕ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤꯕꯗꯨ ꯃꯈꯨꯠ ꯑꯃꯣꯠꯄ ꯑꯗꯨꯅ ꯇꯩꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯅꯨꯃꯤꯠ ꯆꯨꯞꯄꯁꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯈꯤꯗ꯭ꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯍꯥꯏꯊꯔꯛꯄ ꯑꯗꯨꯋꯥꯏꯗꯗꯤ ꯆꯨꯔꯝꯕ ꯅꯣꯡꯁꯨ ꯂꯦꯞꯈ꯭ರೆ꯫ ꯑꯔꯥꯝ ꯈꯧꯔꯥꯡꯕꯅ ꯃꯁꯥꯗꯨ ꯈꯥꯡꯕ ꯉꯝꯁꯤꯜꯂꯛꯇꯕꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯃꯈꯨꯠ ꯃꯆꯥꯗꯨ ꯇꯤꯡꯊꯣꯛꯂꯒ ꯅꯤꯕ ꯑꯃꯨꯛ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯀꯅꯥꯒꯤ ꯏꯃꯨꯡꯗ ꯑꯍꯦꯟꯕ ꯆꯥꯛꯂꯨꯛ ꯂꯩꯇꯦ ꯍꯥꯏꯅꯕꯒꯨꯝ ꯆꯤꯡꯁꯥꯡꯒꯤ ꯍꯥꯡꯂꯕ ꯃꯈꯨꯠꯇꯨꯁꯨ
ꯍꯥꯞꯄꯤꯅꯕ ꯀꯅꯥ ꯑꯃꯠꯇꯒꯤ ꯄꯤꯈꯥꯎꯗ ꯑꯍꯦꯟꯕ ꯁꯦꯜ ꯂꯩꯇꯦ꯫ ꯑꯍꯥꯡꯕ ꯃꯈꯨꯠ ꯃꯆꯥꯗꯨ ꯇꯤꯡꯊꯣꯛꯂꯒ ꯑꯁꯨꯝ ꯂꯥꯛꯄꯗ ꯀꯦꯛ ꯁꯣꯞ ꯑꯃꯗꯒꯤ ꯃꯁꯥ ꯅꯥꯟꯕꯤ ꯅꯨꯄꯤ ꯑꯃꯅ ꯆꯍꯤ 6-7 ꯁꯨꯔꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯃꯈꯨꯠ ꯁꯝꯂꯒ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯆꯤꯡꯁꯥꯡ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯂꯒ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯥꯙꯕꯤ ꯅꯨꯃꯤꯠꯇꯨ ꯃꯆꯥꯅꯨꯄꯤ ꯍꯦꯟꯊꯣꯏꯒꯤ ꯕꯔꯊꯗꯦꯒꯤ ꯀꯦꯛ ꯂꯧꯕ ꯂꯥꯛꯄꯅꯤ꯫ ꯀꯦꯛ ꯁꯣꯞ ꯑꯗꯨꯗꯒꯤ ꯀꯦꯛꯇꯨ ꯂꯧꯔꯒ ꯃꯆꯥ ꯍꯦꯟꯊꯣꯏꯕꯨ ꯃꯈꯨꯠ ꯆꯩꯆꯠ ꯁꯝꯂꯒ ꯊꯣꯛꯂꯛꯄꯗ ꯑꯉꯥꯡꯗꯨꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯂꯒ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯗꯨ ꯎꯕꯗ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯆꯤꯡꯁꯥꯡꯁꯨ ꯄꯦꯔꯤ ꯄꯦꯔꯤ, "ꯑꯩꯕꯨ ꯁꯦꯜ ꯈꯤꯇ ꯄꯤꯕꯤꯌꯨ, ꯑꯩ ꯉꯔꯥꯡꯗꯒꯤ ꯆꯥꯛ ꯀꯔꯤꯝꯇ ꯆꯥꯔꯛꯇ꯭ꯔꯤ, ꯁꯦꯜ ꯈꯤꯇ ꯄꯤꯕꯤꯌꯨ." ꯃꯇꯧꯗꯨꯗ ꯃꯥꯙꯕꯤꯒ ꯂꯣꯏꯅꯔꯛꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁ꯭ꯀꯣꯔꯠꯁꯤꯡ ꯑꯗꯨꯅ ꯆꯤꯡꯁꯥꯡꯕꯨ ꯏꯟꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯃꯥꯙꯕꯤꯅ ꯈꯥꯝꯈ꯭ꯔꯦ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯀꯦꯛꯇꯨ ꯗ꯭ꯔꯥꯏꯚꯔꯗ ꯄꯤꯈ꯭ꯔꯒ ꯕꯦꯒꯇꯒꯤ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ "ꯅꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯅꯪꯕꯣ?" ꯆꯤꯡꯁꯥꯡ ꯀꯧ꯫ "ꯍꯩꯃꯥ, ꯏꯆꯥꯒꯤ ꯃꯤꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯦꯜ ꯍꯪꯉꯤꯁꯤꯕꯨ ꯅꯪꯒꯤ ꯃꯃꯥ ꯄꯄꯥꯗꯤ ꯀꯗꯥꯏꯗ ꯂꯩꯒꯦ?" "ꯑꯩꯗꯤ ꯏꯃꯥꯁꯨ ꯂꯩꯇꯦ, ꯏꯄꯥꯁꯨ ꯀꯩꯝꯇ ꯂꯩꯇꯦ." ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯃꯥꯙꯕꯤꯒꯤ ꯊꯃꯣꯏꯕꯨ ꯃꯩꯅꯨꯡꯗ ꯂꯪꯁꯤꯟꯕꯒꯨꯝ ꯃꯩꯁꯥ ꯐꯥꯎꯔꯛꯏ꯫ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯏꯃꯣꯠ ꯃꯣꯠ, ꯃꯁꯥꯗꯨꯁꯨ ꯏꯀꯪ ꯀꯪꯁꯤꯟ, ꯏꯀꯣꯝ ꯀꯣꯝꯂꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯃꯥꯕꯨ ꯇꯔꯨ ꯇꯔꯨ ꯌꯦꯡꯂꯛꯂꯤꯕꯗꯨ ꯎꯕꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯆꯥꯃ ꯆꯠꯄꯤ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯄꯤꯒꯦ ꯇꯧꯔꯝꯕꯗꯨ ꯆꯥꯃ ꯆꯠꯄꯤ 5 ꯂꯧꯊꯣꯔꯛꯂꯒ ꯇꯞꯅ ꯍꯪꯂꯛꯏ, "ꯑꯗꯨꯗꯤ ꯅꯪꯗꯤ ꯀꯅꯥꯒ ꯂꯩꯔꯤꯕ?" "ꯑꯩ ꯏꯊꯟꯇ ꯂꯩꯌꯦ." "ꯌꯨꯝꯗꯤ ꯀꯗꯥꯏꯗꯒꯤ?" "ꯑꯔꯥꯞꯄꯗꯒꯤꯅꯤ." ꯃꯥꯙꯕꯤ ꯋꯥꯍꯪ ꯃꯆꯥ ꯃꯆꯥ ꯈꯔꯒ ꯍꯪꯅꯤꯡꯂꯤ, ꯑꯗꯨꯕꯨ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯆꯠꯂꯁꯤ ꯍꯥꯏꯔꯛꯄꯗꯨꯗ ꯋꯥꯔꯤꯗꯨ ꯁꯝꯖꯤꯜꯂꯤ꯫ "ꯐꯔꯦ ꯐꯔꯦ, ꯁꯦ ꯁꯦꯜꯁꯤ ꯐꯖꯅ ꯄꯥꯏꯁꯤꯜꯂꯨꯀꯣ, ꯇꯥꯍꯧꯅꯤ." "ꯍꯣꯏ, ꯑꯗꯣ ꯁꯤꯅ ꯀꯩ ꯂꯩꯕ ꯀꯣꯟꯅꯗꯣꯏꯅꯣ? ꯁꯤꯁꯦ 500 ꯅꯠꯇ꯭ꯔꯣ?" "ꯃꯥꯅꯤ 500ꯅꯤ꯫ ꯁꯤꯅꯅꯦ ꯅꯪꯅ ꯆꯥꯅꯤꯡꯕ ꯂꯩꯅꯤꯡꯕ ꯂꯣꯏꯅ ꯀꯣꯟꯅꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗ ꯂꯣꯏꯅ ꯆꯥꯊꯣꯛꯀꯅꯨꯀꯣ, ꯅꯨꯡꯇꯤꯒꯤ ꯈꯔ ꯆꯥꯅꯕ ꯊꯝꯖꯤꯜꯂꯨ꯫ ꯑꯗꯨꯒ ꯀꯩꯊꯦꯜꯁꯤꯗ ꯀꯨꯏꯅ ꯂꯩꯒꯅꯨ, ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯀꯣ ꯅꯪ." ꯆꯤꯡꯁꯥꯡ ꯃꯥꯏꯊꯣꯡꯗꯨ ꯃꯣꯃꯣꯟ ꯇꯧꯔꯛꯏ꯫ ꯍꯧꯖꯤꯛꯇꯗ ꯃꯥꯙꯕꯤꯗꯨ ꯄꯨꯛꯅꯤꯡꯗꯨ ꯈꯔ ꯌꯥꯡꯊꯣꯔꯛꯄꯒꯨꯝ ꯆꯤꯡꯁꯥꯡꯒꯤ ꯃꯀꯣꯛꯇ ꯑꯃꯨꯛꯇꯪ ꯅꯥꯟꯊꯕꯤꯔꯝꯂꯒ ꯃꯆꯥꯅꯨꯄꯤ ꯍꯦꯟꯊꯣꯏꯒꯤ ꯃꯈꯨꯠ ꯁꯝꯂꯒ ꯒꯥꯔꯤꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯆꯤꯡꯁꯥꯡꯗ ꯄꯤꯔꯝꯂꯤꯕ ꯁꯦꯜꯗꯨ ꯃꯈꯨꯠꯇ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯃꯥꯙꯕꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯈꯨꯠ ꯁꯝꯕꯤꯔꯒ ꯆꯠꯃꯤꯟꯅꯈꯤꯕꯗꯨ ꯀꯂꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯨ ꯊꯥꯖꯅ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤꯉꯩ ꯆꯤꯡꯁꯥꯡꯁꯨ ꯊꯣꯡꯖꯤꯜ ꯃꯌꯥꯗ ꯂꯦꯞꯂꯒ ꯊꯥꯖꯕꯨ ꯀꯧꯔꯛꯏ꯫ "ꯁꯣꯝꯂꯣꯝꯗ ꯂꯥꯛꯎ." ꯊꯥꯖꯁꯨ ꯆꯤꯡꯁꯥꯡꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯤꯄꯥ ꯑꯗꯨꯅ ꯃꯀꯣꯏ ꯃꯁꯝ ꯅꯤꯡꯊꯤꯖꯅ ꯀꯛꯂꯒ ꯏꯁꯇ꯭ꯔꯤ ꯅꯥꯟꯅ ꯇꯛꯄ ꯕ꯭ꯂꯦꯛ ꯃꯆꯨꯒꯤ ꯀꯣꯠ ꯁꯨꯠ ꯑꯃ ꯂꯤꯠꯂꯒ ꯈꯨꯗꯥꯡ ꯘꯔꯤꯗꯨ ꯁꯦꯝꯅ ꯂꯦꯞꯂꯝꯕꯗꯨ ꯎꯕꯗ ꯊꯥꯖꯗꯤ ꯃꯔꯣꯜ ꯊꯣꯛꯄ ꯉꯝꯗ ꯅꯤꯄꯥ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯁꯥꯡꯁꯨ ꯑꯃꯨꯛꯀ ꯍꯟꯅ, "ꯄꯣꯠ ꯑꯃ ꯂꯧꯒꯦ ꯇꯧꯕꯅꯤ, ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯒꯗ꯭ꯔꯣ?" ꯑꯧ, ꯌꯥꯅꯤꯌꯦ, ꯀꯩ ꯄꯣꯠꯅꯣ?" ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯥꯖ ꯒ꯭ꯌꯥꯁꯇꯨ ꯃꯨꯊꯠꯂꯝꯂꯒ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯂꯛꯏ꯫ "ꯉꯔꯥꯡꯒꯤ ꯐꯤꯁꯤꯡꯗꯨꯗ ꯑꯃ ꯍꯦꯟꯖꯤꯟꯈ꯭ꯔ ꯃꯥꯜꯂꯦ, ꯂꯧꯊꯣꯛꯍꯧꯗ꯭ꯔꯤ." "ꯑꯣ, ꯌꯥꯅꯤꯌꯦ." ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯊꯥꯖ ꯀꯥꯗ ꯄ꯭ꯔꯞ ꯆꯪꯈꯤ꯫ ꯑꯗꯨꯒ ꯆꯤꯡꯁꯥꯡꯅ ꯂꯩꯔꯛꯈꯤꯕ ꯐꯅꯦꯛ ꯐꯤ ꯍꯥꯞꯄ ꯕꯣꯛꯁꯁꯤꯡꯗꯨ ꯂꯣꯏꯅ ꯄꯨꯊꯣꯔꯛꯂꯒ ꯆꯤꯡꯁꯥꯡꯗ ꯄꯤꯔꯛꯏ꯫ "ꯁꯦ." "ꯑꯃꯈꯛꯇꯅꯤ." "ꯍꯟꯗꯣꯛꯇꯧꯕ ꯑꯣꯏꯔꯒꯗꯤ ꯂꯣꯏꯅ ꯍꯟꯗꯣꯛꯎ." "ꯍꯟꯗꯣꯛꯀꯗꯧꯕ ꯅꯠꯇꯦ, ꯃꯤꯒꯤ ꯄꯤꯅꯕꯅꯤ." "ꯑꯣ." ꯆꯤꯡꯁꯥꯡꯒꯤ ꯋꯥꯗꯨꯗ ꯊꯥꯖ ꯃꯈꯥ ꯍꯪꯂꯛꯇ꯭ꯔꯦ꯫ ꯆꯤꯡꯁꯥꯡꯅ ꯑꯣꯏꯅ ꯃꯈꯥ ꯁꯝꯊꯔꯛꯏ꯫ "ꯁ꯭ꯀꯥꯏ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯁꯨꯠ ꯑꯃ ꯌꯥꯎꯔꯝꯒꯅꯤ, ꯑꯗꯨ ꯂꯧꯊꯣꯛꯍꯧꯗ꯭ꯔꯦꯅ ꯇꯧꯅꯤ." "ꯌꯥꯅꯤ, ꯌꯥꯎꯔꯝꯒꯅꯤꯌꯦ. ꯁꯤꯗ ꯂꯩꯔꯦ." ꯊꯋꯥꯟꯁꯨ ꯆꯤꯡꯁꯥꯡꯅ ꯃꯐꯤ ꯃꯔꯣꯜ ꯁꯤꯠ ꯅꯥꯟꯅ ꯁꯦꯠꯂꯒ ꯂꯩꯔꯝꯕꯗꯨꯗ ꯏꯉꯛ ꯉꯛꯅ, "ꯇꯌꯥ, ꯉꯁꯤ ꯀꯩ ꯂꯩꯒꯦ?" "ꯊꯕꯛ ꯑꯃ." "ꯀꯩ ꯊꯕꯛꯅꯣ ꯍꯥꯏꯁꯦ?" "ꯊꯕꯛ ꯑꯃ ꯍꯥꯏꯔꯗꯤ ꯊꯕꯛ ꯑꯃ." "ꯆꯦꯒꯤ ꯐꯤꯖꯣꯜ ꯃꯌꯥꯝꯁꯦ ꯍꯟꯗꯣꯛꯈ꯭ꯔꯗꯣꯏꯔꯥ ꯍꯥꯏꯁꯦ?" ꯊꯥꯖꯗ ꯑꯣꯟꯁꯤꯜꯂꯒ ꯍꯪꯂꯛꯄꯅꯤ꯫ ꯊꯥꯖꯅ ꯈꯨꯝꯂꯛꯇꯕꯗꯨꯗ ꯆꯤꯡꯁꯥꯡꯅ, "ꯂꯩꯈ꯭ꯔꯕ ꯄꯣꯠꯄꯨ ꯀꯃꯥꯏꯅ ꯑꯃꯨꯛ ꯍꯟꯗꯣꯛꯇꯧꯔꯤꯒꯦ?"
ꯑꯗꯨꯗꯤ ꯇꯦꯅ ꯄꯥꯏꯔꯤꯕ ꯕꯣꯛꯁꯇꯨꯗꯤ ꯀꯩ ꯍꯥꯞꯄꯤꯕ? ꯁꯤꯗꯤ ꯃꯤꯒꯤꯅꯤ. ꯑꯩ ꯉꯁꯤ ꯈꯔ ꯊꯦꯡꯒꯅꯤꯀꯣ. ꯑꯔꯣꯏꯕꯒꯤ ꯋꯥꯗꯨ ꯊꯥꯖꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯝꯕꯅꯤ. ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯆꯤꯡꯁꯥꯡ ꯏꯃꯨꯡꯗꯒꯤ ꯊꯣꯛꯈꯤ. ꯊꯋꯥꯟꯅ ꯊꯥꯖꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯍꯧꯏ. ꯇꯦꯁꯦ ꯀꯥꯏꯗ ꯆꯠꯅꯤ ꯍꯥꯏꯔꯝꯒꯦ? ꯈꯪꯗꯦ. ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯃꯥꯅ ꯗ꯭ꯔꯦꯁꯀ ꯅꯥꯟꯅ ꯁꯦꯠꯂꯒ ꯅꯨꯄꯤꯒꯤ ꯗ꯭ꯔꯦꯁꯀ ꯄꯨꯔ ꯆꯠꯈ꯭ꯔꯤꯁꯤꯅ? ꯈꯪꯗꯦ, ꯑꯩꯁꯨ ꯍꯪꯍꯧꯗ꯭ꯔꯦ. ꯑꯩꯈꯣꯏꯗꯤ ꯑꯩꯁꯤꯕꯨ ꯅꯨꯄꯤꯒ ꯀꯣꯏꯔꯖꯥꯠꯂꯣ? ꯅꯨꯄꯤ ꯀꯣꯏꯔꯒ ꯑꯩꯉꯣꯟꯗꯒ ꯑꯝꯇ ꯈꯪꯍꯟꯗꯦꯅꯤꯁꯦ. ꯊꯋꯥꯟꯒꯤ ꯋꯥꯍꯩꯗꯨꯗ ꯊꯥꯖꯁꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯛꯏ. ꯑꯗꯨꯒ ꯇꯞꯅ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯪꯂꯛꯏ. ꯅꯣꯏ ꯇꯦꯁꯦ ꯅꯨꯄꯤ ꯀꯣꯏꯗꯦ ꯍꯥꯏꯕ ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯑꯩꯅ ꯈꯪꯕꯗꯗꯤ ꯀꯣꯏꯗꯕ ꯃꯥꯜꯂꯤ. ꯑꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯇꯕꯤꯗ ꯂꯣꯟꯅ ꯀꯣꯏꯔꯝꯃꯗꯤ ꯈꯪꯗꯦ. ꯅꯨꯄꯤꯅꯗꯤ ꯌꯥꯝ ꯍꯧꯔꯛꯄꯅꯤ. ꯃꯁꯛꯁꯦ ꯅꯤꯄꯥ ꯐꯖꯅ ꯃꯥꯟꯕꯁꯤꯗ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯇꯨꯅꯔꯤꯅꯤ. ꯑꯣ. ꯊꯋꯥꯟꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯁꯣꯏꯗꯅ ꯆꯨꯝꯂꯝꯒꯅꯤ ꯍꯥꯏꯕ ꯆꯤꯡꯁꯥꯡꯒꯤ ꯃꯁꯛ ꯃꯇꯧ ꯑꯗꯨꯗ ꯈꯪꯉꯤ. ꯅꯤꯄꯥ ꯊꯣꯛꯄ ꯃꯥꯒꯤ ꯁꯛꯇꯝ, ꯃꯆꯤꯟ ꯇꯨꯝꯕ ꯃꯥꯒꯤ ꯃꯤꯠꯌꯦꯡ, ꯃꯔꯧ ꯂꯩꯕ ꯃꯥꯒꯤ ꯋꯥꯉꯥꯡ, ꯃꯇꯧ ꯑꯗꯨꯗ ꯊꯦꯡꯅꯕ ꯅꯨꯄꯤꯁꯤꯡꯅ ꯉꯥꯎꯔꯝꯂꯣꯏ ꯍꯥꯏꯅꯤꯡꯉꯥই ꯂꯩꯇꯦ. ꯑꯗꯨꯕꯨ ꯊꯥꯖ ꯋꯥꯈꯜꯗꯨ ꯈꯟꯖꯤꯟꯗꯕ ꯁꯥꯔꯒ ꯏꯆꯝ ꯆꯝꯊꯣꯛꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯊꯣꯛꯈꯤ. ꯑꯗꯨꯕꯨ ꯊꯋꯥꯟꯗꯤ ꯃꯆꯤꯟꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯍꯧꯏ. ꯈꯪꯅꯤꯕ, ꯏꯃꯥꯗ ꯍꯥꯏꯗꯣꯛꯀꯦ. ꯑꯗꯨꯒ ꯅꯝꯗꯅ ꯍꯥꯏꯍꯟꯒꯦꯕ. ꯅꯨꯄꯤ ꯊꯤꯕꯒꯤ ꯇꯛꯁꯤꯟꯕꯁꯨ ꯌꯥꯔꯅꯤ ꯍꯧꯖꯤꯛꯇꯤ. ꯊꯥꯖꯁꯨ ꯊꯋꯥꯟ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯂꯩꯔꯤꯕ ꯕꯣꯛꯁ ꯃꯌꯥꯝꯗꯨ ꯂꯧꯈꯠꯂꯒ ꯁꯛꯐꯝꯒꯗꯨ ꯈꯪꯍꯟ ꯍꯟꯖꯤꯟꯕ ꯃꯈꯩ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯃꯇꯧꯒꯗꯤ ꯅꯨꯄꯤꯗ ꯏꯟꯇꯔꯦꯁ ꯂꯩꯇꯕꯒ ꯃꯥꯜꯂꯤ. ꯅꯨꯄꯥꯁꯤꯡꯁꯦ ꯊꯥꯖꯕ ꯌꯥꯕ ꯑꯝꯇ ꯍꯦꯛ ꯂꯩꯇꯕ ꯖꯥꯠꯅꯤ. ꯅꯨꯄꯤ ꯀꯣꯏꯗ꯭ꯔꯒꯕꯨ ꯅꯨꯄꯤꯒꯤ ꯗ꯭ꯔꯦꯁꯀ ꯄꯨꯔꯒ ꯃꯁꯥꯒ ꯅꯥꯟꯅ ꯍꯦꯛꯇ ꯆꯠꯄ ꯌꯥꯕ꯭ꯔꯥ? ꯁꯣꯏꯗꯅ ꯀꯣꯏꯔꯝꯅꯤ ꯈꯪꯉꯤ. Thawanda haidokta boiramgani mana. Anghangsina khangjadabanina hangasu mana soksinaraka khombiramdeni. Somdana chingsangdi birthday chatkadawribadu karigumba khudongchaba ama lauhaunaba thaurang tawkhraba oibagi ngasidi nahan makhaiga manadaba ayuk nganna hogatlaga makoi masam ningthijana kakthatlaga dress to thauram aduga chanaba khallaga setlibani numit chupa thabak mayam ama chatkadawbasu leibani yumda amuk halaklaga dress hongdokadawbadu matam manghaningdabagi ayuktagi loishilaga thoklakbani. Minister Sana Halgi Machanupi Henthoi birthday ni. Mapabungi election matam su kushilaktraba oibagi yamna chawna tawragum si haina mama madhabina thembadagi chawnadi tawdre. Adubu Henthoi gi marup mapangsingdi amata chithadana loina invite tawi. Mapabung na sangga chawba misa koibagi machasu sangga chawba imungi machamasu singa hena tine. Aduna lakliba mayamdu Minister Officer Singi Machamasuna Ayambani. Adubu Mayamaduki Marakta, Henthoi special loina invite Tokiba Chingsangdi, Hoju Pago Yoraktri. Henthoi, Mamagi Manakta Prabab Changaklaga. Ima, Kakaromin to Hydrojalo. Hai Credi Hibaninia, Matau Chinba Miyuram Ganini Nambo. Us, I did it Hawina, special loina invite Katori. Yari Yari, Ikaiba Karakangugo. Mayam suloy na laknerasini, cake to kang nabatawrasi. Ima, ngakta ngay kisi, invite daw kibanina, ngahag da pawa ngay din na kan kradino ngay diba. Hoy. Ado ima, kakaromen do phone amta daw halo. Hoy ni. Naman nabilagli mamayam si daw, unaro chujalo ni nang bo. Ado, tabag chin bagi kawar masuyaya ba? Kakaromen do, remind daw na ba? Call daw halo ba? Koma. Please, masidi ba ko? Madami machanupiga yet narudri. Mapok numit oy banina apambado tawjarasanu khali. Chingsang yaurak pangay po oy na lakli ba mayam do unaraga wari watay tawri. Pungay hena ngay rapaw ba laktrabaduda. Mama na themlaga kek to kak na ba machanupi po hayre. Henthoi, thaway dinu ngay jadri. Adubo thengjilak baduda upay layta birthday candle do wisama tawraga machina phu kamlaga muthatnaba hone. Candle singdu loina muthatlaga mamai du lay thorakpada chingsang sumaya marak aduda mamang de leplaga khubak khuduna leirambadu ubada
ꯍꯦꯟꯊꯣꯏ ꯍꯔꯥꯎꯕꯅ ꯃꯌꯥꯝ ꯃꯃꯥꯡꯅꯤ ꯍꯥꯏꯕꯒ ꯈꯪꯗꯕ ꯃꯈꯩ ꯍꯦꯛꯇ ꯂꯥꯎꯔꯛꯏ꯫ "ꯑꯦ ꯗꯥ ꯆꯤꯡꯁꯥꯡ!" ꯆꯤꯡꯁꯥꯡꯁꯨ ꯍꯦꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯒꯤꯐꯇꯨ ꯄꯤꯔꯛꯏ꯫ ꯍꯦꯄꯤ ꯕꯔꯊꯗꯦ, ꯈꯔꯗꯤ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ "ꯀꯩꯁꯨ ꯀꯥꯏꯗꯦ, ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ." ꯕꯔꯊꯗꯦꯒꯤ ꯀꯦꯛ ꯀꯛꯄꯒꯤ ꯃꯃꯥ ꯃꯄꯥ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝ ꯑꯃ ꯀꯦꯛ ꯏꯟꯕꯒꯤ ꯊꯧꯔꯝꯗꯨ ꯂꯣꯏꯔꯒ ꯐꯣꯇꯣ ꯁꯦꯁꯟ ꯑꯃꯃꯨꯛ ꯇꯧꯔꯤ꯫ ꯆꯤꯡꯁꯥꯡꯗꯤ ꯃꯌꯥꯝꯗꯒꯤ ꯈꯔ ꯂꯥꯞꯊꯣꯛꯂꯒ ꯈꯔ ꯆꯠꯊꯣꯛꯂꯒ ꯃꯌꯥꯝꯅ ꯇꯧꯔꯤꯕꯗꯨ ꯁꯨꯝ ꯌꯦꯡꯉꯤ꯫ ꯃꯔꯨꯑꯣꯏꯅ ꯍꯦꯟꯊꯣꯏꯅ ꯃꯌꯥꯏꯗꯒ ꯂꯦꯞꯂꯒ ꯁꯅꯥꯍꯜꯒ ꯃꯥꯙꯕꯤꯒꯅ ꯃꯆꯥꯒꯤ ꯃꯇꯥꯏ ꯃꯇꯥꯏꯗ ꯂꯦꯞꯂꯒ ꯐꯣꯇꯣ ꯃꯈꯜ ꯀꯌꯥ ꯀꯥꯞꯂꯤꯕꯗꯨ ꯃꯨꯟꯅ ꯁꯨꯝ ꯌꯦꯡꯕꯅꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯤꯡꯁꯤꯡꯂꯛꯏ ꯃꯇꯝ ꯑꯃꯗ ꯀꯩꯊꯦꯜꯒꯤ ꯆꯤꯗꯥꯏꯗ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯅꯤꯔꯨꯕꯗ ꯃꯥꯙꯕꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯁꯤꯅ ꯄꯤꯔꯛꯈꯤꯕ ꯁꯦꯜ ꯈꯔꯗꯨ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯃꯜ ꯌꯥꯝꯈ꯭ꯔꯕ ꯁꯦꯜ ꯑꯣꯏꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯆꯤꯡꯁꯥꯡꯅ ꯃꯥꯙꯕꯤꯒꯤ ꯁꯛꯇꯝꯕꯨꯗꯤ ꯀꯥꯎꯕ ꯂꯩꯇꯅ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯨꯝꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯝꯒꯅꯤ ꯈꯟꯕꯒꯤ ꯑꯩꯅꯦ ꯍꯥꯏꯅꯁꯨ ꯃꯁꯛ ꯇꯥꯛꯄ ꯉꯝꯖꯗꯦ꯫ ꯅꯨꯃꯤꯠꯇꯨꯗ ꯃꯥꯙꯕꯤꯅ ꯃꯆꯥ ꯍꯦꯟꯊꯣꯏꯒꯤ ꯃꯈꯨꯠ ꯁꯝꯂꯒ ꯆꯠꯈꯤꯕꯗꯨ ꯀꯌꯥꯗ ꯀꯂꯛꯆꯅ ꯌꯦꯡꯂꯒ ꯂꯩꯍꯧꯈꯤꯕ꯫ ꯉꯁꯤꯁꯨ ꯀꯂꯛꯆꯅ ꯌꯦꯡꯖꯔꯤ ꯃꯃꯥ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ꯫ ꯃꯌꯥꯝꯗꯨꯅ ꯇꯧꯔꯤꯕꯗꯨ ꯋꯥꯈꯜ ꯑꯃꯗ ꯃꯪꯂꯒ ꯌꯦꯡꯂꯤꯉꯩ ꯔꯣꯃꯦꯟꯗꯨ ꯆꯤꯡꯁꯥꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ "ꯆꯤꯡꯁꯥꯡ, ꯅꯪꯁꯨ ꯌꯧꯔꯛꯑꯦꯗꯅ?" ꯆꯤꯡꯁꯥꯡ ꯔꯣꯃꯦꯟꯅ ꯀꯧꯔꯛꯂꯤꯕꯗꯨ ꯋꯥꯈꯜ ꯈꯪꯂꯥꯛ ꯂꯥꯛꯇꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯍꯔꯥꯎ ꯍꯔꯥꯎ ꯃꯈꯨꯠ ꯁꯣꯛꯅꯩ꯫ "ꯑꯩꯗꯤ ꯅꯪ ꯐꯣꯟ ꯇꯧꯕꯗꯁꯨ ꯄꯥꯏꯈꯠꯂꯛꯇꯕꯗꯨꯗ ꯂꯥꯛꯑꯔꯣꯏꯗ꯭ꯔꯅ ꯈꯜꯂꯨꯔꯦꯗꯅ꯫ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯕꯒꯤ ꯇꯥꯍꯧꯗꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯉꯥꯛꯇꯪ ꯂꯥꯛꯄꯁꯦ ꯌꯥꯝ ꯐꯔꯦ꯫ ꯑꯩꯁꯨ ꯃꯌꯥꯝꯁꯤꯒꯤ ꯀꯨꯝꯍꯩꯁꯦ ꯌꯦꯡꯉꯨꯔꯒꯦꯅ ꯊꯑꯣꯏꯅ ꯂꯥꯛꯏꯅꯤ." ꯆꯤꯡꯁꯥꯡꯒꯤ ꯃꯔꯧ ꯂꯩꯕ ꯋꯥꯍꯩ ꯑꯗꯨꯗ ꯔꯣꯃꯦꯟꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯤꯡꯁꯥꯡꯒꯤ ꯂꯦꯡꯖꯨꯝꯗ ꯃꯈꯨꯠꯇꯨꯅ ꯄꯣꯞ ꯄꯣꯞ ꯊꯥꯔꯒ ꯍꯥꯏꯔꯛꯏ꯫ "ꯀꯔꯝꯕ ꯀꯨꯝꯍꯩꯅꯣꯅꯦ ꯍꯥ? ꯅꯨꯄꯤ ꯃꯆꯥ ꯃꯌꯥꯝ ꯂꯥꯛꯂꯤꯕꯁꯤꯗꯒꯤ ꯑꯄꯥꯝꯕ ꯈꯜꯍꯧꯒꯦ ꯈꯟꯕꯒꯤꯔꯣ? ꯃꯗꯨꯁꯨ ꯑꯃꯅꯤ꯫ ꯐꯩ ꯐꯩ, ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯅꯤ, ꯌꯦꯡꯒꯗꯧꯅꯤ." ꯃꯥꯙꯕꯤꯒ ꯁꯅꯥꯍꯜꯒꯁꯨ ꯃꯌꯥꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯝꯂꯒ ꯆꯤꯡꯁꯥꯡꯒ ꯔꯣꯃꯦꯟꯒꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯃꯥꯙꯕꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤꯁꯨ ꯍꯧꯗꯣꯔꯛꯏ꯫ "ꯅꯈꯣꯏ ꯑꯅꯤ ꯂꯥꯛꯄꯁꯦ ꯌꯥꯝ ꯍꯔꯥꯎꯈ꯭ꯔꯦ, ꯅꯆꯟꯅ ꯉꯁꯥꯏꯗꯒꯤ ꯉꯥꯏꯖꯔꯤꯅꯤ." ꯁꯅꯥꯍꯜꯁꯨ ꯃꯥꯙꯕꯤꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ "ꯃꯤ ꯌꯥꯝꯅ ꯇꯤꯟꯕꯁꯦ ꯑꯣꯟꯊꯣꯛꯅ ꯄꯥꯝꯈ꯭ꯔꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯑꯩꯉꯣꯟꯗꯒꯤ ꯃꯥꯒꯤ ꯁꯪꯒꯅꯕꯨ ꯍꯦꯟꯅ ꯆꯥꯎꯔꯖꯥꯅꯤꯅ ꯇꯧꯔꯤꯁꯦ." ꯔꯣꯃꯦꯟꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯁꯅꯥꯍꯜꯒꯤ ꯐꯥꯒꯤ ꯑꯗꯨꯗ ꯃꯈꯥ ꯇꯥꯏ꯫ "ꯑꯗꯨꯒꯤ ꯋꯥꯗꯤ ꯑꯩꯈꯣꯏ ꯁꯔꯒꯤ ꯏꯆꯥꯅꯨꯄꯤꯅꯤꯗꯅ." "ꯑꯗꯨꯗ ꯇꯥꯔꯦꯅꯦ ꯔꯣꯃꯦꯟ, ꯑꯗꯨꯗꯤ ꯅꯈꯣꯏꯅꯤꯁꯨ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯆꯥꯅꯤꯡ ꯆꯥꯅꯤꯡꯕ ꯈꯜꯂꯒ ꯆꯥꯎꯀꯣ, ꯊꯦꯡꯅ ꯍꯟꯒꯗꯧꯕꯅꯤ꯫ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔꯁꯨ ꯂꯣꯏꯔꯒ ꯁꯥꯟꯅꯈꯤꯁꯤ." "ꯍꯣꯏ ꯁꯔ." ꯍꯦꯟꯊꯣꯏ ꯆꯤꯡꯁꯥꯡꯅ ꯂꯥꯛꯄꯗꯨꯗ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯏꯊꯛ ꯍꯦꯛ ꯊꯛꯀꯠꯂꯤ꯫ ꯏꯈꯠ ꯈꯠꯆꯤꯟꯅꯔꯒ ꯃꯃꯥꯟꯅꯕꯤ ꯑꯃ ꯑꯅꯤꯅ ꯆꯤꯡꯂꯒ ꯆꯤꯡꯁꯥꯡꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ "ꯗꯥ ꯆꯤꯡꯁꯥꯡ, ꯐꯣꯇꯣ ꯑꯝꯇ ꯀꯥꯞꯃꯤꯟꯅꯁꯤ, ꯕꯔꯊꯗꯦꯒꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ." ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯑꯗꯨꯁꯨ ꯕꯔꯊꯗꯦ ꯒꯔꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯔꯒ ꯉꯁꯥꯏꯗꯒꯤ ꯐꯣꯇꯣ ꯀꯥꯞꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯀꯧꯅꯕꯒꯤ ꯃꯊꯧ ꯊꯣꯏꯗꯣꯛꯅ ꯇꯥꯗꯦ, ꯐꯣꯇꯣ ꯀꯥꯞꯅꯕ ꯔꯦꯗꯤꯗ ꯍꯦꯛꯇ ꯂꯩꯁꯤꯜꯂꯛꯏ꯫ ꯆꯤꯡꯁꯥꯡꯁꯨ ꯃꯥꯏꯊꯣꯡꯒꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯁꯠ ꯍꯦꯛꯇ ꯌꯥꯊꯣꯛꯏ꯫ "ꯍꯣꯏ ꯍꯣꯏ." ꯍꯦꯟꯊꯣꯏꯗꯤ ꯍꯔꯥꯎꯕꯅ ꯃꯁꯥ ꯄꯥꯜꯂꯒ ꯄꯥꯏꯗꯤꯗ ꯈꯥꯏ꯫ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯗ ꯆꯤꯡꯁꯥꯡꯒꯤ ꯃꯁꯛ ꯃꯇꯧꯁꯤ ꯀꯌꯥꯃꯨꯛ ꯐꯖꯩ ꯍꯥꯏꯕꯗꯨ ꯃꯃꯥꯡꯗꯒꯤ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯐꯣꯔꯃꯦꯜ ꯁꯨꯠꯀ ꯇꯧꯔꯒ ꯂꯥꯛꯄꯗꯨꯗ ꯃꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯃꯃꯥꯏꯗꯤ ꯀꯌꯥꯗ ꯄꯥꯛꯆꯈ꯭ꯔꯦ꯫ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯗꯨꯁꯨ ꯆꯤꯡꯁꯥꯡꯕꯨ ꯑꯃꯨꯛ ꯌꯦꯡ, ꯍꯦꯟꯊꯣꯏꯗ ꯑꯃꯨꯛ ꯂꯛꯅ ꯇꯧꯕꯗ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅ ꯀꯥꯎꯅꯈ꯭ꯔꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯐꯣꯇꯣ ꯑꯃ ꯀꯥꯞꯃꯤꯟꯅꯁꯤ ꯍꯥꯏꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯊꯣꯔꯛꯄꯗꯨꯗꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯌꯥꯝꯗꯨ ꯄꯨꯡꯂꯥꯡ ꯍꯦꯛ ꯂꯥꯡꯉꯤ꯫ ꯐꯣꯇꯣ ꯑꯃꯅ ꯂꯣꯏꯔꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ, ꯑꯃꯗꯒꯤ ꯑꯅꯤ, ꯑꯅꯤꯗꯒꯤ ꯑꯍꯨꯝ, ꯁꯤꯡꯒꯜ ꯑꯃꯨꯛ, ꯒ꯭ꯔꯨꯞ ꯑꯃꯨꯛ ꯀꯥꯞꯄꯗ ꯐꯣꯇꯣ ꯃꯁꯤꯡꯗꯨ ꯐꯅ ꯌꯥꯝꯂꯝꯂꯅꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯁꯥꯡ ꯍꯩꯅꯗꯕ ꯃꯇꯧ ꯑꯃꯠꯇ ꯍꯦꯛ ꯎꯠꯇꯦ꯫ ꯌꯨꯝꯗꯅ ꯆꯤꯡꯁꯥꯡꯅ ꯅꯨꯃꯤꯗꯥꯡ ꯇꯥꯁꯤꯜꯂꯛꯂ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇꯕꯗꯨꯗꯗꯤ ꯊꯥꯖꯗꯤ ꯃꯁꯥꯗꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯩ꯫ ꯋꯥꯈꯜꯗꯁꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯆꯤꯡꯁꯥꯡꯅ ꯗ꯭ꯔꯦꯁꯀ ꯅꯥꯟꯅ ꯁꯦꯠꯂꯒ ꯅꯨꯄꯤꯒꯤ ꯗ꯭ꯔꯦꯁꯀ ꯄꯨꯔꯒ ꯊꯣꯛꯈꯤꯕꯗꯨ ꯀꯗꯥꯏꯗꯅꯣ, ꯀꯅꯥꯒꯤ ꯃꯅꯥꯛꯇꯅꯣ, ꯀꯅꯥꯒ ꯎꯅꯕ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕ ꯈꯪꯅꯤꯡꯕꯅ ꯂꯩꯕ ꯌꯥꯗ꯭ꯔꯕꯅꯤ꯫ ꯃꯊꯟꯇꯁꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯖꯩ꯫
ꯈꯣꯡꯖꯤꯜꯂꯁꯤ ꯐꯥꯎꯕ ꯍꯜꯂꯛꯇꯦꯕ ꯅꯨꯄꯤ ꯎꯅꯕ ꯆꯠꯄꯕꯨ ꯑꯌꯨꯛꯇꯒꯤ ꯆꯠꯈꯤꯕꯗꯨꯅ ꯅꯨꯃꯤꯗꯥꯡ ꯇꯥꯕ ꯐꯥꯎꯕ ꯍꯦꯛ ꯎꯅꯖꯥꯠꯂꯣ ꯆꯥꯛ ꯍꯥꯞꯄꯨ ꯍꯥꯞꯀꯅꯨꯁꯨ ꯑꯝꯇ ꯍꯦꯛ ꯍꯥꯏꯔꯝꯗꯕ ꯍꯣꯇꯦꯜꯗ ꯃꯤꯒꯤ ꯃꯅꯥꯛꯇ ꯆꯥꯕ ꯌꯥꯝ ꯄꯥꯝꯕꯅꯤꯅ ꯌꯨꯝꯗ ꯀꯔꯤ ꯊꯣꯡꯉꯝꯒꯅꯤ ꯍꯥꯏꯕꯒ ꯈꯪꯕꯤꯔꯝꯗꯧ ꯅꯠꯇꯦ ꯁꯥꯎꯅꯤꯡꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯉꯩ ꯃꯄꯥꯟꯗ ꯆꯤꯡꯁꯥꯡꯒꯤ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯊꯥꯖ ꯇꯍꯥ ꯇꯍꯥ ꯊꯧꯅꯥꯎꯒꯤ ꯄꯔꯗꯥꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯃꯁꯥꯗ ꯂꯩꯇꯥꯐꯝ ꯈꯪꯗ ꯂꯩꯔꯝꯕꯗꯨ ꯍꯧꯖꯤꯛꯇ ꯅꯦꯅꯥ ꯇꯥꯔꯛꯄꯒꯨꯝ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯆꯤꯡꯁꯥꯡꯅ ꯏꯃꯨꯡꯗ ꯆꯪꯂꯛꯇ꯭ꯔꯤꯉꯩ ꯎꯁꯤꯟꯅꯗꯕ ꯁꯥꯔꯒ ꯆꯥꯛꯈꯨꯝꯗ ꯄ꯭ꯔꯞ ꯆꯪꯁꯤꯟꯈꯤ